ꯁꯥꯟꯅꯔꯣꯏꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯇꯪꯗꯨ ꯂꯩꯇꯥꯗ ꯐꯤꯕꯝꯗ ꯂꯩꯕ ꯇꯥꯔꯒꯁꯨ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟꯕ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯂꯦꯞꯇ꯭ꯔꯤ ꯃꯗꯨꯒꯨꯝꯅ ꯃꯤꯡꯆꯠ ꯄꯨꯔꯛꯈ꯭ꯔꯕ ꯁꯥꯟꯅꯔꯣꯏꯁꯤꯡꯕꯨ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯅꯥ ꯃꯊꯨꯝ ꯌꯦꯟꯊꯣꯛꯄ ꯑꯗꯨꯒ appointment letters ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯉꯔꯥꯡ ꯑꯩꯈꯣꯏ ꯈꯨꯃꯟ ꯂꯝꯄꯥꯛꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯄꯥꯡꯊꯣꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤఎꯝꯅ ꯍꯥꯏꯔꯤꯕ ꯁꯥꯟꯅꯔꯣꯏꯁꯤꯡ ꯑꯗꯨꯗ ꯃꯅꯥ ꯃꯊꯨꯝꯁꯤꯡ ꯌꯦꯟꯊꯣꯛꯄ ꯑꯃꯗꯤ appointment lettersꯤꯡ ꯈꯨꯠꯁꯤꯟꯅꯕꯒꯤ ꯊꯧꯔꯝꯗꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯂꯧꯔꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯁꯥꯟꯅꯔꯣꯏꯁꯤꯡꯅ ꯁꯤꯒꯨꯝꯕ ꯃꯇꯤꯡ ꯂꯩꯕ ꯑꯗꯨꯒ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯉꯝꯕ ꯐꯤꯕꯝ ꯑꯃ ꯂꯥꯛꯄꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯕ ꯁꯤ ꯃꯅꯤꯄꯨꯔꯁꯤꯗꯤ ꯃꯥꯅ ꯑꯩꯈꯣꯏꯅ ꯁꯥꯂꯥꯟꯗ ꯊꯧꯔꯛꯄꯅꯤꯅꯀꯣ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯑꯗꯨꯝ ꯃꯥꯒꯤ ꯑꯗꯨꯝ ꯁ꯭ꯄꯣꯔꯠꯁꯀꯤ ꯃꯥꯒꯤ ꯇꯦꯂꯦꯟꯇꯤ ꯑꯗꯨꯝ ꯃꯥ ꯌꯥꯎꯕ ꯇꯥꯕꯅꯤ ꯃꯔꯝꯗꯤ ꯏꯚꯟ ꯆꯥꯎꯔꯕ ꯏꯟꯗꯤꯌꯟ ꯌꯨꯅꯤꯌꯟꯁꯤꯕꯨ ꯁꯤꯡꯅꯅꯦ ꯑꯗꯨꯅ ꯂꯥꯜꯍꯧꯕ ꯊꯣꯛꯏꯕꯅꯤꯗꯅꯀꯣ ꯐꯤꯖꯤꯀꯦꯜ ꯐꯥꯏꯠ ꯇꯧꯅꯦꯅ ꯁ꯭ꯄꯣꯔꯠꯁ ꯍꯥꯏꯕꯁꯦ ꯑꯃꯔꯣꯝꯗꯗꯤ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗꯒꯤꯗꯤ ꯁ꯭ꯄꯣꯔꯠꯁ ꯍꯥꯏꯕꯁꯦ ꯏꯠ ꯏꯁ ꯑꯦꯟ ꯑꯜꯇꯔꯅꯦꯇꯤቭ ꯐꯣꯔꯝ ꯑꯣꯐ ꯋꯥꯔꯅꯦꯕꯀꯣ ꯁ꯭ꯄꯣꯔꯠꯁ ꯍꯥꯏꯕꯁꯤꯗ ꯁ꯭ꯄꯣꯔꯠꯁ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯋꯥꯔꯒꯤ ꯑꯜꯇꯔꯅꯦꯇꯤቭ ꯐꯣꯔꯝ ꯑꯃꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯗꯤ ꯑꯗꯨꯝ ꯃꯅꯤꯄꯨꯔꯗꯗꯤ ꯃꯁꯥꯅ ꯃꯥꯒꯤ ꯁꯥꯐꯤ ꯂꯥꯟꯐꯤ ꯑꯗꯨ ꯑꯗꯥ ꯇꯣꯉꯥꯟꯕ ꯋꯥꯔ ꯄ꯭ꯔꯦꯛꯇꯤꯁ ꯃꯌꯥꯝ ꯑꯃ ꯃꯥꯒꯤ ꯖꯤꯟꯗ ꯃꯥꯒꯤ ꯀꯩꯅꯣꯗ ꯂꯥꯛꯄꯅꯤꯅ ꯑꯗꯨꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯗꯨꯝ ꯐꯔꯅꯤꯀꯣ ꯃꯥꯒꯤ ꯄꯣꯠ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯅ ꯃꯁꯤꯗ ꯑꯗꯨꯅꯕꯨ ꯁꯤ ꯏꯟꯗꯤꯌꯥꯒꯤ ꯌꯨꯅꯤꯌꯟꯗ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯁꯦ ꯁ꯭ꯄꯣꯔꯠꯁꯀꯤ ꯄꯥꯋꯔ ꯍꯥꯎꯁꯅꯤ ꯑꯗꯨꯅ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯤꯡꯈꯠꯂꯛꯄ ꯈꯣꯠꯄ ꯀꯩꯗꯧꯕ ꯚꯤꯖꯟ ꯃꯌꯥꯝ ꯂꯥꯛꯏꯁꯤꯅꯦꯕꯀꯣ ꯑꯗꯣ ꯃꯁꯤꯗꯩꯗ ꯁꯥꯟꯅꯕꯗ ꯊꯋꯥꯏ ꯌꯥꯎꯔꯤꯕ ꯃꯅꯤꯄꯨꯔꯕꯨ ꯃꯁꯛ ꯇꯥꯛꯏꯕ ꯇꯣꯉꯥꯟꯕ ꯐꯤꯜꯗ ꯀꯔꯤꯗ ꯂꯩꯗꯅꯀꯣ ꯁꯤ ꯇꯥꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯤꯗ ꯃꯣꯏꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯇꯨꯅ ꯃꯈꯣꯏꯒꯤ ꯂꯥꯏꯐ ꯑꯃ ꯍꯤꯡꯕꯗ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯁ꯭ꯄꯣꯔꯠꯁ ꯀꯦꯔꯤꯌꯔ ꯑꯗꯨꯗꯩꯗ ꯃꯗꯨ ꯂꯥꯏꯐ ꯂꯣꯡ ꯆꯠꯊꯕ ꯌꯥꯅꯕ ꯃꯣꯏꯗ ꯐꯤꯖꯤꯀꯦꯜ ꯑꯦꯟ ꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯁꯄꯣꯔꯠ ꯄꯤꯅꯕꯒꯤꯗꯃꯛꯇ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯣꯖꯤꯁꯇꯤꯛ ꯍꯥꯏꯇꯥꯔꯦ ꯃꯣꯏꯗꯒꯤ ꯀꯝꯗꯧꯅ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯑꯣꯏꯔꯛꯀꯅꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯌꯥꯒꯗꯒꯦꯅꯤ ꯍꯥꯏꯗꯅ ꯑꯗꯨꯒꯨꯝꯕ ꯏꯟꯇꯔꯦꯁ ꯂꯩꯕ ꯃꯤꯁꯤꯡꯁꯤꯗ ꯂꯩꯉꯥꯛꯀꯤ ꯄꯥꯔꯠ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯌꯥꯎꯍꯟꯗꯅ ꯄꯤꯗꯅ ꯈꯣꯠꯇꯅ ꯄꯣꯂꯤꯁꯤ ꯃꯦꯇꯔꯗ ꯃꯣꯏꯕ ꯌꯥꯎꯍꯜꯂꯛꯏꯁꯦ ꯁꯤꯕꯨꯗꯤ ꯑꯗꯨꯝ ꯌꯥꯝ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤꯗ ꯍꯦꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯂꯩꯔꯤꯕ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯀꯟꯗꯤꯁꯟꯁ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯐꯍꯜꯂꯕ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯩꯗꯧꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯂꯥꯛꯀꯅꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗꯤ ꯃꯥꯒꯤ ꯖꯤꯟꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯄ꯭ꯔꯦꯛꯇꯤꯁꯀꯤ ꯀꯩꯅꯣ ꯑꯃ ꯌꯥꯎꯈ꯭ꯔꯕꯅꯤꯅꯀꯣ ꯑꯗꯨꯝ ꯁ꯭ꯄꯣꯔꯠꯁꯀꯤ ꯂꯝꯁꯤꯗꯗꯤ ꯑꯗꯨꯝ ꯐꯔꯅꯤ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯁ꯭ꯄꯣꯔꯠꯁ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯜꯊ ꯀꯦꯌꯔꯒꯁꯨ ꯌꯥꯝ ꯃꯔꯤ ꯂꯩꯅꯕ ꯄꯣꯠ ꯑꯃꯅꯤꯅ ꯑꯗꯨꯒ ꯁ꯭ꯄꯣꯔꯠꯁ ꯄꯥꯔꯁꯟꯁꯤꯡꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯈꯛꯇꯪꯗꯤꯀꯣ ꯁ꯭ꯄꯣꯔꯠꯁ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯃꯇꯝꯗꯨ ꯃꯥꯅ ꯀꯝꯄꯤꯇꯤꯁꯟꯗ ꯌꯥꯎꯔꯤꯕ ꯃꯇꯝꯗꯨꯒꯤ ꯁ꯭ꯄꯣꯔꯠꯁ ꯀꯧꯋꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯍꯦꯜꯊ ꯀꯤꯌꯔ ꯑꯃ ꯃꯦꯟꯇꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯦꯛꯁꯔꯁꯥꯏꯖ ꯑꯃꯁꯨ ꯗꯔꯀꯥꯔ ꯂꯩꯌꯦꯕꯀꯣ ꯁꯥꯟꯅꯔꯝꯕꯅꯤ ꯍꯥꯏꯔꯒ ꯈꯔ ꯂꯩꯔꯒ ꯊꯕꯛ ꯏꯪꯈꯥꯡ ꯐꯪꯉꯒ ꯀꯩꯗꯧꯔꯒ ꯅꯤꯁꯥ ꯄꯁꯥ ꯆꯥꯁꯤꯟꯗꯅ ꯌꯨ ꯊꯛꯁꯤꯟꯗꯅ ꯂꯩꯀꯥꯏꯗ ꯂꯩꯗꯅꯀꯣ ꯃꯕꯨꯛ ꯅꯣꯏꯊꯣꯛꯇꯅ ꯀꯩꯗꯧꯗꯅ ꯐꯔꯦꯡ ꯇꯨꯔꯦꯡ ꯇꯧꯕ ꯃꯌꯥꯝꯁꯨ ꯎꯏꯗꯅꯀꯣ ꯑꯗꯒꯤ ꯁꯥꯟꯅꯔꯝꯃꯦꯅ ꯍꯥꯏꯔꯒ ꯑꯩ ꯊꯕꯛ ꯐꯪꯍꯧꯗ꯭ꯔꯦꯗ ꯀꯩꯅꯣ ꯐ꯭ꯔꯁꯇ꯭ꯔꯦꯁꯟ ꯊꯣꯛꯑꯦꯅ ꯌꯨ ꯉꯥꯎꯗꯅ ꯊꯛꯇꯅ ꯈꯣꯠꯇꯅ ꯆꯥ ꯂꯩꯖꯕ ꯐꯔꯦꯡ ꯇꯨꯔꯦꯡ ꯇꯧꯗꯅ ꯗꯤꯁꯇꯔꯕ ꯇꯧꯕ ꯃꯌꯥꯝꯁꯦ ꯁꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯁꯤꯗꯒꯤ ꯂꯥꯞꯊꯣꯛꯄ ꯉꯝꯅꯅꯕ ꯃꯥꯒꯤ ꯗꯤꯁꯤꯄ꯭ꯂꯤꯟ ꯍꯥꯏꯕꯁꯦ ꯗꯤꯁꯤꯄ꯭ꯂꯤन ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯗꯤꯁꯤꯄ꯭ꯂꯤन ꯍꯥꯏꯕ ꯁ꯭ꯄꯣꯔꯠꯁꯇꯗꯤ ꯗꯤꯁꯤꯄ꯭ꯂꯤन ꯍꯥꯏꯕꯁꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯕ ꯌꯥꯏꯀꯣ ꯁ꯭ꯄꯣꯔꯠꯁꯨ ꯇꯧꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯗꯤꯁꯤꯄ꯭ꯂꯤꯟꯁꯤ ꯗꯔꯀꯥꯔ ꯂꯩꯕꯒꯤ ꯋꯥꯅꯦꯕ ꯕꯠ ꯋꯦꯔꯦꯁ ꯑꯩꯈꯣꯏꯅ ꯁ꯭ꯄꯣꯔꯠꯁ ꯃꯛꯇꯨꯗꯗꯤ ꯗꯤꯁꯤꯄ꯭ꯂꯤन ꯈꯛꯇꯅ ꯍꯦꯛꯇ ꯃꯥꯒꯤ ꯄꯨꯜꯂꯒ ꯊꯝꯕ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯅ ꯗꯤꯁꯤꯄ꯭ꯂꯤन ꯍꯥꯏꯕꯁꯤ ꯀꯥꯏꯗ ꯃꯦꯟꯇꯦꯟ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯃꯥꯒꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯐꯤꯜ ꯃꯥꯒꯤ ꯐꯥꯏꯠ ꯇꯧꯔꯤꯉꯩ ꯃꯇꯝꯗꯨ ꯈꯛꯇꯗ ꯅꯠꯇꯦꯕ ꯃꯥꯒꯤ ꯍꯣꯜ ꯂꯥꯏꯐꯇꯨꯗ ꯁ꯭ꯄꯣꯔꯠꯁ ꯑꯗꯨ ꯄꯔꯐꯣꯔꯝ ꯇꯧꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯑꯃꯗꯤ ꯃꯈꯥ ꯆꯠꯊꯍꯧꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯂꯥꯏꯐꯁꯤꯗ ꯗꯤꯁꯤꯄ꯭ꯂꯤन ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯍꯦꯜꯊ ꯀꯤꯌꯔꯒꯤ ꯗꯔꯀꯥꯔ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅ ꯈꯣꯠꯅꯕ ꯄꯥꯝꯖꯔꯤꯕ ꯁꯤꯒꯤ ꯁ꯭ꯄꯣꯔꯠꯁꯀꯤ ꯃꯥꯒꯤ ꯀꯝꯄꯤꯇꯤꯁꯟꯁꯤ ꯌꯥꯎꯕ ꯄꯥꯝꯃꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯅ ꯍꯦꯟꯅ ꯋꯥꯈꯜ ꯇꯥꯔꯒꯀꯣ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯃꯤ ꯐꯨꯅꯕꯗ ꯊꯣꯛꯂꯛꯑꯕ ꯍꯩꯔꯕ ꯁꯤꯡꯉꯕ ꯑꯣꯟꯕ ꯉꯝꯃꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯥꯖꯦꯟ ꯇꯧꯒꯗꯕꯅꯦꯅ ꯇꯥꯛꯎꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦꯕꯀꯣ ꯃꯔꯝ ꯗꯦ ꯑꯥꯔ ꯗ ꯑꯦꯛꯁꯄꯥꯔꯠꯅꯦꯕ ꯑꯗꯨ ꯀꯩꯗꯧꯕꯒꯤ ꯃꯣꯏꯅ ꯃꯗꯨ ꯗꯤꯁꯤꯄ꯭ꯂꯤन ꯑꯣꯏꯅ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯗ꯭ꯔꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪꯗꯨꯅꯦꯕ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤꯀꯣ ꯑꯗꯨꯅ ꯁꯤꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯂꯩꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯃꯈꯣꯏꯗꯒꯤ ꯍꯛꯆꯥꯡ ꯐꯅ ꯂꯩꯅꯕ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯍꯦꯟꯅ ꯐꯕ ꯑꯦꯋꯥꯔꯅꯦꯁ ꯑꯃ ꯄꯤꯔꯀꯥꯟꯗ ꯂꯩꯕꯥꯛꯁꯤꯗꯩꯗ ꯇꯤꯟꯖꯪ ꯀꯥꯏꯖꯪꯗꯕ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯃꯎ ꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯒꯠꯄꯗ ꯃꯈꯣꯏꯁꯤꯡꯒꯤꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯍꯦꯟꯅ ꯀꯟꯁꯤꯌꯁ ꯑꯣꯏꯕ ꯊꯣꯛꯏ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯣꯏꯁꯤꯜꯂꯛꯄꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅꯤ